ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯂꯤꯒꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯑꯂꯤꯒꯔ ꯁꯤꯇꯤꯒꯤ ꯔꯃꯦꯁ ꯕꯤꯍꯥꯔ ꯀꯣꯂꯣꯅꯤꯁꯤꯗ ꯑꯔꯨꯟ ꯑꯒꯔꯋꯥꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯥꯁꯊꯥ ꯑꯒꯔꯋꯥꯜ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯔꯅꯥꯕ ꯃꯁꯥꯒꯤ ꯆꯍꯤ 10 ꯁꯨꯔꯦ, ꯃꯆꯥꯅꯨꯄꯤ ꯑꯅꯤꯌꯥꯒꯤ ꯆꯍꯤꯅ 9 ꯁꯨꯔꯝꯃꯤ꯫ ꯑꯔꯨꯟ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯈꯛꯅꯤ꯫ ꯀꯥꯁꯤꯝꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯔꯨꯟꯒꯤ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯔꯥꯙꯤꯀꯥ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯥꯁꯊꯥ ꯗꯣꯛꯇꯔ ꯑꯃꯅꯤ, ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯟꯇ꯭ꯔꯦꯛ ꯕꯦꯁꯤꯁꯇ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯥꯁꯊꯥ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯐ꯭ꯔꯤ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯔꯨꯟꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯂꯝꯃꯤ, ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯁ꯭ꯃꯨꯠꯂꯤ ꯑꯣꯏꯅ ꯆꯠꯅꯕꯅꯤ꯫ ꯑꯔꯨꯟꯒꯤ ꯃꯌꯥꯝꯕ ꯇꯔꯨꯟ ꯑꯒꯔꯋꯥꯜ, ꯃꯥꯒꯤ ꯂꯣꯏꯅꯕꯤ, ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯅꯨꯖ ꯑꯒꯔꯋꯥꯜ ꯑꯃꯗꯤ ꯇꯔꯨꯟꯒꯤ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯑꯂꯤꯒꯔ ꯁꯤꯇꯤꯒꯤ ꯁꯤꯚꯤꯜ ꯂꯥꯏꯟꯁꯀꯤ ꯖꯒꯥꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯄꯥꯡꯅꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯃ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ 2021ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 18ꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯗ ꯑꯔꯨꯟꯒꯤ ꯃꯌꯥꯝꯕ ꯑꯍꯜ ꯇꯔꯨꯟ ꯑꯒꯔꯋꯥꯜ ꯃꯅꯥꯎꯅꯨꯄꯥ ꯑꯔꯨꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯔꯨꯟꯒꯤ ꯌꯨꯝꯁꯤ ꯇꯔꯨꯟꯒꯤ ꯌꯨꯝꯗꯒꯤ ꯂꯥꯛꯄꯗ ꯆꯥꯎꯔꯥꯛꯅ ꯃꯤꯅꯠ 10 ꯃꯨꯛ ꯆꯪꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ 12 ꯑꯣꯛꯇꯣꯕꯔ ꯅꯨꯃꯤꯠꯁꯤꯗ ꯊꯕꯛ ꯈꯔ ꯂꯩꯕꯒꯤ ꯑꯔꯨꯟꯗꯤ ꯃꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ ꯇꯔꯨꯟꯒꯤ ꯌꯨꯝꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ 13 ꯑꯣꯛꯇꯣꯕꯔ ꯅꯨꯃꯤꯠꯁꯤꯗ ꯇꯔꯨꯟꯅ ꯑꯔꯨꯟꯒꯤ ꯃꯆꯥꯁꯤꯡꯒꯤ ꯐꯤꯔꯣꯜ ꯂꯧꯅꯕ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯇꯔꯨꯟꯅ ꯃꯥꯒꯤ ꯕꯥꯏꯛꯁꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯏꯃꯨꯡ ꯑꯁꯤ ꯄꯨꯝꯃꯝ ꯃꯝꯂꯒ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯃꯗꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯕꯦꯔꯦꯟꯗꯥꯗ ꯂꯩꯕ ꯕꯜꯕꯁꯤ ꯈꯛ ꯉꯥꯜꯂꯝꯃꯤ꯫ ꯕꯜꯕ ꯑꯁꯤꯒꯤ ꯃꯉꯥꯜꯁꯦ ꯃꯨꯁꯤ ꯃꯨꯁꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯝꯕꯤꯗꯨ ꯐꯥꯎꯕ ꯃꯉꯥꯜ ꯈꯖꯤꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯔꯨꯟ ꯕꯥꯏꯛꯇꯒꯤ ꯀꯨꯝꯊꯔꯒ ꯕꯦꯔꯦꯟꯗꯥ ꯐꯥꯎꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯦꯟ ꯗꯣꯔꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯁꯤ ꯂꯣꯛ ꯇꯧꯔꯒ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯊꯣꯡꯗ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯇꯔꯨꯟ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯇꯣꯞꯄ ꯅꯨꯃꯤꯠꯁꯤꯡꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯐꯥꯎꯗꯗꯤ ꯑꯔꯨꯟꯒꯤ ꯂꯣꯏꯅꯕꯤ ꯗꯣꯛꯇꯔ ꯑꯥꯁꯊꯥ ꯃꯌꯨꯝꯗ ꯃꯥꯒꯤ ꯊꯕꯛꯇꯒꯤ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯇꯔꯨꯟꯅ ꯌꯥꯝꯅ ꯊꯨꯅ ꯗꯣꯛꯇꯔ ꯑꯥꯁꯊꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯥꯎꯅꯨꯄꯥ ꯑꯔꯨꯟꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯝꯃꯤ, ꯃꯥꯒꯤꯁꯨ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯔꯨꯟ ꯃꯁꯥꯗꯣ ꯈꯔꯗꯤ ꯄꯥꯈꯠꯂꯞ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯥꯁꯊꯥ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯂꯒꯦ, ꯃꯔꯝ ꯑꯁꯤꯅ ꯌꯨꯝꯒꯤ ꯕꯦꯔꯦꯟꯗꯥꯗꯨꯗ ꯇꯔꯨꯟ ꯃꯈꯥꯗ ꯐꯝꯊꯔꯝꯃꯤ꯫ ꯆꯥꯎꯔꯥꯛꯅ ꯃꯤꯅꯠ 10 ꯃꯨꯛ ꯉꯥꯏꯔꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯂꯣꯜꯂꯤꯕ ꯁꯣ ꯑꯁꯤ ꯍꯥꯡꯅꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯂꯥꯛꯂꯝꯗꯦ꯫ ꯈꯔ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇꯕꯗꯨꯗ ꯑꯔꯨꯟꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯑꯃꯒꯤ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯄꯤꯔꯝꯕ ꯁꯣ ꯑꯗꯨ ꯇꯔꯨꯟꯅ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯇꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯁꯣ ꯌꯥꯎꯔꯒꯁꯨ ꯑꯍꯥꯟꯕꯗ ꯌꯨꯝꯒꯤ ꯂꯣꯛ ꯑꯁꯤ ꯍꯥꯡꯕ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯇꯔꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯌꯨꯝꯒꯤ ꯁꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯕꯁꯤ ꯎꯈ꯭ꯔꯒꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯅ ꯇꯔꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔ ꯐꯥꯎꯕ ꯀꯅꯥꯃꯠꯇ ꯂꯥꯛꯇꯕꯗꯨꯗ ꯊꯣꯡꯒꯤ ꯂꯣꯛꯇꯣ ꯍꯥꯡꯗ ꯌꯥꯗꯕꯒꯤ ꯃꯃꯩꯗ ꯍꯥꯡꯂꯝꯃꯤ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯌꯨꯝꯒꯤ ꯂꯥꯏꯠ ꯈꯨꯗꯤꯡꯃꯛ ꯇꯔꯨꯟꯅ ꯑꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯃꯍꯥꯛꯅ ꯃꯤꯠꯌꯦꯡ ꯊꯝꯂꯝꯃꯤ꯫ ꯌꯨꯝ ꯃꯅꯨꯡꯗ ꯄꯣꯠ ꯆꯩꯁꯤꯡ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯉꯥꯡꯁꯤꯡꯒꯤ ꯔꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯜꯃꯤꯔꯥ ꯍꯥꯡꯗꯣꯛꯇꯨꯅ ꯑꯉꯥꯡ ꯑꯅꯤꯃꯛꯀꯤ ꯐꯤꯔꯣꯜ ꯈꯔ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯃꯇꯝ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯔꯨꯕꯒꯤ ꯇꯔꯨꯟꯒꯤ ꯈꯧꯔꯤ ꯈꯧꯅꯥꯎꯗꯣ ꯌꯥꯝꯅ ꯀꯪꯂꯝꯃꯤ ꯑꯃꯗꯤ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯝꯃꯤ꯫ ꯇꯔꯨꯟ ꯀꯤꯆꯟꯗ ꯆꯠꯇꯨꯅ ꯐ꯭ꯔꯤꯖ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯕꯣꯇꯜ ꯑꯁꯤꯒꯤ ꯃꯈꯨꯝ ꯂꯧꯊꯣꯛꯇꯨꯅ ꯇꯔꯨꯟꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯂꯩꯔꯝꯕꯒꯤ ꯏꯁꯤꯡ ꯑꯁꯤ ꯘꯛ ꯘꯛ ꯂꯥꯎꯅ ꯄꯦꯟꯅ ꯊꯛꯂꯝꯃꯤ꯫
ising thakna magi mitto yumgi sattuda hek yengure satlomda hek yengubada mahakna yamna akiba sin ama urami maramasina yamna kanna tarunna lawroklami tarunna lawrokpa asa yamna kanba amadi akibagi masak oibana magi khonjel se mapangi lambi fawo tarami lambi gi manak nakpada lairamba miyoising kanna lawrokpagi khonjel sina kari tawrba jatno khanduna magi laknaduna arungi yumgi mamangda yawroklami mikup kharagi tungda migi mi ngakta ngairami tarunna ukhiba yamna kiningai oiba sindu atei kaisu nate mahaki manaw nupa arungi loinabi Dr. Asthagi asiba hakchang sattagi yan thaduna leibagi figamni ising thaklaba matungda fawba mamangi sin asi urubadagi hawjik sumagi khawri khawnaw kangduna adum leirami mahaki thamoigi mihulse kanman khibana amukka hanna tarun ising khawrangba fawrami amadi masa asi laitafam khanglamde masa adu nikladuna yumgi mapanda thoroklami amadi miyoi kaya ama yumgi mapanda tinduna leirambado mahakna urami mayam asina pakatpagi mawongda manungda kaidoba yawrage haina hanglami adubu tarunna kana amatagi paukum piramde yamna thuna mahaki phone lauthoktuna direct police ta call tawkhirami police ta pau pihraba matung mahakna amuk agrada leibi Dr. Asthagi machanupi akangsada call tawduna wari pumbalirami masigi matungda amuk yum mamangda tinduna leiriba miyamduda thokriba thodok asigi matangda amuk hairami Ramesh Bihar Colony dagi Aligarh Kwarshi Police Station yamna nakpana maram oiraga ikui kuidana police ki gari Arun Agrawal gi yumda yoroklami mafamdugi commanding officer Sweta Pande magi team ga loinana crime scene da laklami Kwarshi Police Station gi in charge Vijay Singh commanding officer Sweta Pande amade makhoi gi team na yamna chection na Dr. Asthana Shiraga yanthaduna leiriba room aduda changlami room manungda hek changbaga CO Sweta Pande na namthiba manam ama fawrami maram asidagi yamna thuna rumal lauthokuna magi natol adu mention lami asiba haksang asigi manak naksilubada namthiba manam asi amuk hena namlami asiba asigi manakta leiduna yamna kupna yangsalami ahanba hek yengbadadi thodok asi masa mathanta thori yalaga sijaba malami adubu commanding officer Sweta Pande na Dr. Asthagi masada taba dakfam ama urubadagi masa mathanta sijabagi wakhalse mahaki makoktagi lauthokirami makoina munna yengbada Asthagi natondagi I taraga kangkhibagi mami ama urami Sweta Pande hanna mamangda masa mathanta sijakiba miyoi kaya amagi thodok mayam ama investigation tawkhraba officer ama khakni adabu hojik fawbagidi Dr. Asthagi case asigum ama fawba mahakna thengnakhidri magi mamangda uriba sinse hek ubaga magi thamoida Dr. Asthagi misi asi masa mathanta sijaba oiroi kanagumba amana hatlamba oigani haibagi achatpa thajba leirami CO Sweta Pande amadi police station in charge Vijay Singh na makhoina chingnaramba adu tarunda Dr. Asthagi mapuroiba amadi macha singi matangda hanglaba matungda asengbo oiramani haina 100% khalami tarunna hairami numit amagi mamangdagi arunna magi macha ani aigi yumda thanamaga thabak amagi yumgi mapanda chatkibani hojik magi phone su switch off lei hairami wafam ase tarba matung police ki team na thodok asigi matangda investigation toba hawrami police na yum asigi akoibada thibo humbagi thabak chatharami amadi thodok thofam sidagi laukhatpa yaba evidencing laukhatlami marak sida Dr. Asthagi machanupi akangsa agradagi Arun Agrawal gi yumda yawroklami mase siduna leirame haibagi pau tabada thamoi yamna waduna leiribani amadi yawrokpaga mahakna yamna clearly hairami madudi machegi misi masa mathanta sijaba nate kanagumba amana hatpani Sweta Pande amadi Vijay Singh na thokriba thodoksugi matangda akangsada in details da hangbada akangsana hairakhiba facts mayamsina police ki investigation gi mayon se maike amaromda amuk honghalami akangsana police ta hairami madudi haukiba chahi kayadagi Arun Agrawal amadi mahaki loinabi Asthagi marakta khatna chainaba amadi tension yamna leinarami mahakna makhata na hairami madudi Arun Agrawal na mache Dr. Asthada maram suklai leitana mahak nupa amaga mari leinai haiduna chingnai hairami adubu Asthana sigumba amata tawkhiba leite Arun na maram leitana chingnabana maram oiraga Dr. Asthagi khongthang khudingmak
karak yangsinuna laibasi Dr. Asthana palomde maramasina masigi wahaudagi makhoi ani yamna kanna toina khatna chainaba thoklami kaigumba kanda arunna sauraduna Dr. Asthabu huibasu yaurame akangsana magi wafam police na thamaduna Dr. Asthagi mapuroiba Arun Agrawan Arungi mayamba Tarun Agrawan Arungi marang nupa Arjun Agrawan amadi Arungi close friend Arpit Agrawan gi mathakta Astha mi hat ki maral siraduna akangsana written statement ama police ta piraduna complaint ama file tawrami akangsana makhatana Arun Agrawan khakta natte Dr. Astha da chingnaribasi mahakki imung manunggi miyoi sing amadi magi marupna Dr. Astha gi khongthang khudingda mityeng thami hairami makhoi mayamna oidaba aranba wari kaya semjinduna Dr. Astha gi mingchatpu amuba kali taisinaba amadi mabu awawa pinabagi thabak adum tawduna lei hairami Kwarshi police station gi in charge Vijay Singna akangsa gi complaint lawrba matung amadi magi statement tarba matungda Dr. Astha gi asiba hakchang postmortem tawnabagi damak thakirami masigi matung thodok asigi matangda police na yamna deeply oina investigation toba horami aduga case asi high profile gi case amasu oirami 14 October gi evening gi matamda medical college ta Dr. Mari gi team ama semlami hairiba Dr. Mari asina forensic team gi miyoi sing yawhallaga yamna checksina postmortem tawrami aduga video su hobudagi loi faba recording lawrami Dr. Astha normally oina sibo oiramde khawri charam metuna sibani haibase khanglami report asida Dr. Astha hatpani haibasi mayak sengna irami report asida makhatana palami madudi hatrikan mamangda mukna khotnabasu tawki haibasi mahaki makhongda asangba masugi dak sulairami amadi ngaksamda asokpa khara sulairami report asina Dr. Astha khawri charam metuna hatpani haibasi proof tawrami mihatpa miyoi asina Dr. Astha masa mathanta sijabani malhannaba mahakpu thawrina yankatuna thamlambani evidence fangbadagi police na suspect so ama oiriba Arun Agrawal gi mayamba Tarun Agrawal bu wahang pohang tawnaba police station da kaurami ahanbadadi Tarun ulai parai tawduna police ki wahang gi asengba paukum piramde adabu police na akanba mawongda wahang tawrakpadagi Tarun khangba ngambagi pangal mangsalaklami mamai thangda mahakna asengba wari police ki mangda thamlami Tarun na hairami madudi magi manaw nupa Arun Agrawal na magi macha ani mayumda thambalak lamba aduda Arun na mangonda tapna Dr. Astha hatpagi matang sa hairambani maram asina Arun na mangonda yumgi so asi pirambani kaygino harigadi mathangi numita Arun gi yumda chatuna Dr. Astha gi mihat masa mathanta sijaba oina onabagi damak adubu Arun na angang sing thamamaga mahak kadai de chatkani haibadi hairamde haina police tamlami wafam asi tarba matungda police na Tarun Agrawal 14 October 2021 numit simakta da farami mathangi numit 15 October da court ki mangda Tarun puthokduna jail da thajin khirami police ki action di hobuta ngairi maramdi asengba mihatpa Arun di hojiksu michel oiduna leiri thokriba thodok asida Tarun ni mateng khara pangbutani aduga thodok asigi asengba accused ti Arun Agrawal ni marak sida postmortem report amadi thodok sigi matangda tijalaba matungda Arun khaktana tawramgani haibase police na thajaramde haibadi atopa misu yaramgani haibani maram asidagi commanding officer Sweta Pandena team kaya ama semlami technical team na Arun Agrawal gi yumgi akoibagi CCTV footage check toba hawrami pung kaya ama recording check torwa matungda police na yamna maru oiba clue ama fanglami thodok thokliba numit sida Arun gi yumgi mamangda miyoi ahum koichat chatuna laibado urami footage asida Arunna miyoi ahum asida wari watai tobusu urami masigi clue se hek fangbaga police na yamna thuna action lakhotuna Arun thibagi matang se amuk khumang yangsinaba tawrami commanding officer Sweta Pandena thodok asigi maru eba accused Arun Agrawal bu fanaba Aligarh manung sida police ki team ani semlami team ani asi SI Sanjeev Kumar amadi SI Sandeep Kumar gi mityeng makhada sembani police ki team ani asina Aligarh district ki tongan ba mafam kaya amada raid chatharami adubu Arun Agrawal bu thinaba hotnaba police ki thabak khudimak aremba tarami kaygino hairagadi Arun gi phone adum switch off toroga leirami police na Arun thiva asi 17 October gi athengba ahingda Arun na magi phone switch on tor akanda ta mai pak haibado oirami
phone hack on tawrakpaga technical team na Arun gi location trace tawrami amadi mafam asi Aligarh gi Kasimpur gi oirami police na hairiba mafam sida Arun gi oxygen plant amasu lei haiba khangba ngamlami clue asi hack fangbaga police Kasimpur da laklami 18 October gi anganba ayukta police na Arun bu magi factory dagi farami faraba matungda police ki wahangda asta hat ki bagi maram Arun na hairiba wafam se taraga mayam su swak chatkani Karigi Damak Arun Agrawal na magi nupi doctor asta hat ki bano wahang asigi paukum mamutta na amuk khangminarasi ngasi dagi chawrak na sahi tar nipan gi mamangda haibadi 2007 da Arun amadi asta lohonglami makhoi ani gi lohongbasi love marriage ni college ki matam dagi makhoi ani khangnaraklami college ki matam da oirkiba marup dagi tapna makhoi ani nungsi lambi da khongdarakibani matam kharagi matung lohongasi haina yanabadagi imung manung nasu yabadagi makhoi ani lohonglami lohongma matam sida imung ani gi maike dagi ayat pama fawba leiramde Arun inak kaya khunba imung gi machani maram asina lohongba ki matam sida makhoina aunpot habadi dawri amata lawramde lohongba kuidrikan matam sidadi Arun amadi Astha yamna fazana nungsinana leiminarami medical gi line da Astha laik laisu mai pakna tamba loyaduna health department da medical officer gi post oina contract basis ta thabak tawrami Astha gi mai pakpa asida imung animak yamna chawthokpa fauzerami masigi matungda Arun Kasimpur da Radhika gi mingda oxygen plant ama hangdoklami Dr. Asthana oxygen plant asi hangbada mapuroi bagi khongthang kudimakta mateng panglami tapna matamju sum haukhirami Astha su angang ani gi mama oiraklami police ki wahang pahong gi matamda Arun na hairami madudi thodok asi thokadaba chahi ani mukki mamangda Dr. Astha gi punsida nupa amalaklami hairiba nupa asi hek fauzilakpadagi matai manau ani gi marakta leinaramba understanding amadi nungsinaba tapna sum hantharaklami matam sidagi Astha gi behavior da ahongba khara ui hairami mahak machi da ungduna leiba aduga athengba ahing fawba hairiba nupa asiga mobile da wari watai tawi Arun na kanaga wari watai tawrino hangba matamda Dr. Asthana magi college ki marup singa wari tawrini hairami thabak chatlini hairaga hospital yodaba kaya amasu yawrami aduga yumda halakpagi matamsu sum thengtharaklami mamangdadi yumda matam chana halaktuna macha singa punna time spend tawduna leirami haukiba matam singda sutida weekend da macha amadi mapuroibaga punna time spend tawduna leiramba Dr. Astha haujikti suti gi matamdasu thabak lei haiduna yumgi mapanda chatpa horoklami Astha gi ahongba mayam sida Arun gi thamoida chingnaba ama phoroklami Dr. Asthana hairiba sakhangdaba nupa asi yumda phaw puraklami adusu Arun na yumda leitaba matamdani wafam asi Arunda magi yumlonabada leiba marup amana call toroktuna hairak matungda ta khangmani nupa asi yumda puraklami haiba pause tabadagi Arun gi chingnaba chume haina khalami amadi matai manau ani nungsi chanana leibagi mahutta khatnaraga leirami makhoi ani gi mawongse macha ani Arnab amadi aniana su khanglami mamangda mama mapada hainingba wa haiduna moiga punna sanaminaramba macha ani do haujikti mama mapadagi lapthokpa horoklami amadi room manungda makhoi ani khakta sanaba horoklami tapna matai manau ani gi khadna chainaba su hengalaklami amadi khut cha su yaunarakpa haurami khadna chainaba thoklaba matung Arun mayumda tumbagi mahutta factory da laktuna mafam sida tumlami masi Arun gi nungti gi oiba routine ama oiraklami Arun amadi Astha gi marakta thokliba khadna chainabasi oxygen plant asigi security guard bikas na su khanglami maramdi khatnaraba matungda factory da Arun na security guard asiga yu thakminaduna magi awaba wari mayam asi liduna tahalami Arun na numidangda mayumda tumdaba asida Astha su chingnaba ama phauroklami mahak nasu Arun atop nupiga mari leinaraba jatla haina khanba horoklami Asthana mapuroibada chingnaba horoklaba matung makhoi ani gi marakta thoklamba khana chainaba khara ingtharami adubu haujiksu Arun factory da midang khudingi adum tumlami tapna factory da leiba hainaraklami amadi yu su fazana thakpa haurami aduga churup su thakpa gi hainabi leirami Arun gi honglaliba mawong sida Dr. Astha amukka hena Arun da chingnaba hengalaklami marak sida Dr. Asthana Arun Agrawal da magi leizaba property khudimak Astha amadi macha gi mingda thamnaba akanba pressure piba haurami kaigino hargadi
mahakna chingnariba arun atopa nupi amaga affairs laibagi matang se chumamaba aduga ma amadi magi machabu yumdagi tanthok perakadra haibagi akiba ama mangonda leirami adubu arunna asthana hairiba wafam property moigi mingda onba haibadu yaramde wahaw asida 2021 gi September 19 gi numidangda yamna thina khatnarami amadi arunna asthabu fazana toklame numidang simaktada asthana magi mari leinei hairiba nupa sida call tawduna arunna mabu phubagi matang se loinamak tamlami adusu arungi mamang maktadani masi urubadagi amuk hena arun magi temper do khangmangam lamde yamna thuna asthaga affairs lei hariba nupa se arungi yumda yoroklami aduga arunbu magi machagi mamangda amuk toklami hawdok ase thokraba matungda arunna magi thamoida astha hawjikti hingna thamaroi haina khalami numitchigi numidangda arun factory da laklami aduga magi security da wari pumbalirami mahanu bikasta magi nupi astha hatlani haina fawba wari tawrami security guard oiriba bikas paisa piduna mi hatchage haiba mioi kaya ama khanglami maramasina mahangna arunbu asok allies tashan amadi pawanga thengna halami wari watai tawraba matungda arunna makoi anida magi nupi doctor astha hanaba lupa lakh ama piba haina yanarami advance oina lupa lising hum fuhana pirami aduga karamba matamda amadi karamba numita hatkani haibagi matam su laptop narami 2021 gi October 13 gi numidang wairamda arunna magi garida bikas amadi atopa mi hatkadoriba mioi ani puduna mayumda laklami mayum yoroklaba matung macha ani tv gi roomda thong lonchallamaga tamami amadi mapandagi lakpa khonjel tadanaba tv gi volume su arai bi thakta laikhatuna thamami masigi matungda makoi mari changduna Dr. Asthabu khawri metuna hatlami amadi misi asi masama thanta sijaba malhannaba saitki huktagi room manungda yanthaduna thamlami masigi matung mi hatpasing magi thokpa chatna khirami arunsu yum solon salamduna magi macha sing puraga mayambagi yumda laklami mayamba tarunda astami hatki asingbo wari lirami aduga yumgi so amadi macha sing thamamaga chatkhirami masigi matung mahak delhi da laklami aduga mi hatpasing aduda awatpa paisa sing pirami paisa pithokraba matung magi sina naba paisa leitabadagi Kasimpurda amuk halaklami masigi matungda bikasta phone tawnaba magi phone switch on tawrami matam sida police na magi location gi clue fanglami amadi police na farami masigi matungda Dr. Astami hat kamari leinana police na mioi manga farami makoi sing adudi Arun Agrawal security guard bikas awan amadi asokni faraba matungda makoi mayambu court tu puthokuna hearing makha chathare hearing noraba matungda Aligarh court amana Dr. Astha ni hat kamari leinana Dr. Astha gi mapuroiba Arun Agrawal amadi atopa mioi ani pawan amadi asok thodok asigi matangda maral leire haiduna thoklami aduga makoi ahumbu mapunchi chupa jail da leinaba dandi pirami masigi sumathakta makoi ahumak lupa lakh amamamgi fine court ta thigadabani haina rai tarami thodok asigi matangda fakiba Arungi mayamba Arun Agrawal amadi oxygen plant gi security guard bikasti court ta makoi gi mathakta evidence maram chana puthokpa ngamdabadagi court na makoi anidi thodok asida maral leitre haina thadokhirami masini mayam ngasi aigi wari asi ngasi gi wari sidi pura level amagi wari tare aina lisa khiba wari singda affairs ta leiba mioi ama la aga nupi amagi mapuroi babu furam ba haibasi masina ahanba wari ni affairs haiba sitabu mi khangandana bu hotnaba ngaktani adabu Dr. Astha gi affairs ku leisidi maunga mani mana affairs leiba dumaina magi nupasu leiramgani haibaduni magi wakalsi aduga Karigi Damak mahakna property magi macha amadi magi mamingda onaba pressure tawribano nupi sigi achawa maral amalai thawdok sigi hawrakpa mangondagi oirini arunna magi nupi hatlibasi yamna lali affairs lei khangagadi divorce pithokhibana hena fani khali mi hat pahaibase afaba thabak nate hawjikti jail gi hawai charaga leiba tabani masi hairaga matang sida agi warisi loishinjage thank you everyone